ꯈꯪꯖꯔꯤ ISTV की पाव मियंग ताबिरी पसिंबो ताराम नौचरी अहन बतमरु पाव बन जनरल स्ट्राइक ना नोंगमदा मणिपुर दलपा करोड़ कुंठा तरुक लाख तरा मापल लिसिंग हुफुमंगा चुपना चमंगा अमदे इकोनॉमिक ब्लॉकेट ना नोंगमदल पा करोड़ अहुंग लाख मापल मांगली हाइना इंडिपेंडेंट रिसर्च अमदा फंगले Consumer Affairs, Food and Public Distribution Department की असोइबा अरानबा कया यूनियन मिनिस्टर दा मसा चतुना खंगलुरगनी हाइना थांगमैबन केंद्र की MLA खुमुक्चम जॉय किशन फोंदोखरे अमदे फर्स्ट सरुंगबम बिरमंगोल नन स्टेट बैडमिंटन टूर्नामेंट लोइसिनख्रे पाव संतोंग पिजरी मणिपुर तोंगान तोंगान ऑर्गेनाइजेशन सिंगना बन जनरल स्ट्राइक अमदे इकोनॉमिक ब्लॉकेट यामना तोइना चथरिबा असिना मियामगी अमदे सरकार गी लन थुम कया मांगली हाइबा मियामना खंगलबसु चप चाना लुपा करोड़ कया मांगनबगी हाइबदु खंगनबगी दमक सेर्टो तोंदाना कोम कौबा सोशल रिसर्चर अमना चप चाबा डाटा अम पुथोखरे यामना चेक्शन थिजिन हुमजिन बदा बन जनरल स्ट्राइक अमदे ब्लॉकेट तौबना नोंगमदा लुपा करोड़ कुंथ्रा तरुक लाख तरा मापन लिसिंग हुफुमंगा सुपना चमंगा मांगली हाइबगे रिपोर्ट फंगले सेर्टो तोंदाना कोम कौबा सोशल रिसर्चर अमना मणिपुर यूनिवर्सिटी की प्रोफेसर सिंह हाना मणिपुर सरकार की इकोनॉमिक एंड स्टैटिस्टिक्स डिपार्टमेंट की डायरेक्टर ओइरंबा लोइनाना प्रिंट अमदी इलेक्ट्रॉनिक मीडिया की एडिटर सिंह की मतेंग लोइनाना मतम चंगना अमसुंग यामना चेक्शन चथखिबा रिसर्च अमदा वाफमसी फंगलकपनी हाइना ngasi मणिपुर प्रेस क्लब ता पांगथोखिबा पाउमिसिंग उनबा मदा सेर्टो तोंदाना कोमना फोंदोखरे मान मखाताना मणिपुर की IGP इंटेलिजेंस तकी फंखिबा डाटा की मतुंगिना हौखिबा लिसिंगनी तरागा मरीदा मणिपुर दा बन जनरल स्ट्राइक नुमित चामगा हुंफुमंगानी तौखि इकोनॉमिक ब्लॉकेट ना नुमित तरा मापलनी चथखि चलिबा चही लिसिंगनी तरा मंगा की अक्टोबर था फावबदा नुमित मरीफुनी बन कौखि अदुगा इकोनॉमिक ब्लॉकेट ना नुमित कुनगा मरीनी चथखरे लिसिंग अमगा चमापल हुंबुत्रा दगे लिसिंग अनि फावबदा हाइबदी चही कुंथ्रागी मनुंगदा नेशनल हाईवे सिंगदा बन अमदे ब्लॉकेट के तांकक चनीगा हुंबुत्रा हुंदोय थोकना चथखि मदुदा पुन्ना नुमित चमापनगा कुंथ्रा तरुक अकाइबा थोअनखि मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर्स यूनियन की जनरल सेक्रेटरी M अनिल मैतै दगे फंगबा डाटा की मतुंगिना मणिपुर नोंगमदा ट्रक चहुंगा हुंफुरोम पोट होंजिलाई मणिपुर की पर कैपिटा इनकम लिसिंगनी तरामरी तरामंगादा लुपा लिसिंग निफुमरीगा चामरी हुंबुत्रा माथोइनी हाइरिबा स्टैटिस्टिक्स असिदा पाबदा नोंगमदा इकोनॉमिक ब्लॉकेट मांगलिबा सेनफमसी चांगचत्ता लुपा करोड़ हुंगा लाख मापनी हौखिबा चहिदा चथखिबा इकोनॉमिक ब्लॉकेट निमित तरा मापनीदा पुन्ना लुपा करोड़ यांखै निपानगा लाख हुंबुत्रा माथोइ मांगनखि चलिबा चही असिगी अक्टोबर था फावबदा इकोनॉमिक ब्लॉकेट निमित कुनगा मरीनी चथखिबदा लुपा करोड़ हुंबुत्रा मरीगा लाख तरा तरुक मांगली हाइना पारी सेर्टो तोंदाना कोमना पाउमी सिंगदा हौजिक मणिपुर दा बन जनरल स्ट्राइक नत्रगा इकोनॉमिक ब्लॉकेट ना असुक याम्बा सेनफम मांगले हाइबसी खंगलबनीना मतुंगदा असिगुंबा खोंजंग कनागुंबा खराना चंगसिलक्त्रिङैदा सरकारना मतिक चाबा चेक्सन थौरांग लौखटपगा लोइनाना यारिबा मखै चथा हंदनबा होनबिनबगिदमक्तम हाकना रिसर्च असि तौखिबनी हाइखि in average of economic blockade numit ama leiba matamda 3.09 crore per day mangi haina aina lawe ado 2015 da 24 days economic blockade leibani na thise multiply tawba matamda 74.116 crore thise mangi till october ki october pau ki ko en mangi haina lawe holiba calculation si पैसा से मांग अबनिना गवर्नमेंट असिमुक मांग बजे करमाइना थिंगदबनो हाइबसे वखन यामना अमा खनम मचंग याबको अदुगा बन अमा लैरगा ब्लॉकेट अमा लैरगा करिगे लैबनो अदुगा करमाइना सॉल्व तौसी हाइबसे यामना फजना खल्लगा तौबमा चंग हाइना लवे आइदे निंगसिंगबा याबदी संजेनथोंग थिंजिनबना मरम ओइदुना मखल कयागी गाड़ी सिंगना कोइथोकना चटपदा थामदा लुपा करोड़ कुंथ्रा मंगा हेना मंगली हाइना रिसर्च तौदुना मागना पुथोखरबनी हौखिबा नवेंबर की तांग 19 दा अनौबा संजेनथोंग संगाबगी थौरमदा चीफ मिनिस्टर ओ इबोबिना संजेनथोंग थिंजिनबना कोइथोकलगा चटपदा मियामना
थामदा लुपा करोड़ कुंथ्रा मंगा हेन मांगी हाइना रिसर्च तौदुना फोंदोरपबु तरामना ओखिबगा लोइनाना बनमदि ब्लॉकेट तौबना मांगहलिबा सेनफमसु निथिजना होलगा पुथोकपिरबदि फगनी मदुगिदमक्ता सरकार गी माइकैदगी मना अमा पीबा ngamdrabasu lengyan ama phawbudi piduna ikai khumnabu uchage haikibani Consumer Affairs Food and Public Distribution na miyam da phangangada ba chakthung sing phangandana aranba kaya tawbaki khudam changdam phangle hiramasigi matang da BJP State Unit ke President H Chauba North East in charge Prahlad Singh Patel da khanganbada natana Union Minister Masada Chatuna khangaluragani haina Thangmaiban Kendra gi MLA Khumukcham Jaikishna phongdokre ngasi thangmaiban gi yumda laiba MLA gi mayumda pangthokpa paumi singa unaba amada mahana makha taraduna India government na APL amadi BPL ki polam chang naina pirai haiba Union Minister na khanghalakle adubu Manipur government ki Consumer Affairs Department na miyam da phangangada ba polam sing khural lana da yonthokuna miyam da phangandre haina maral sikhi Manipur da gehu ki kota India government na piraklabasu Manipur da gehu ki pothok ata phangan balaite mari leinaba minister amadi department ta hanjin ata pibina ba haibasu thawai wawai dana laithokli basi union minister da khangan gani Assembly da pukhatlabasu department asigi officer singna MLA da pirakpa pakunga minister na house da thamba pakunga manade minister ga department ki officer singi pakunga manada bhaibasi angakpani thawong asi assembly ki session bu democracy ki wahanthok lehendabagum haiki yamna ngai bana sida unanswer question sida 125 sida since January 2014 Department of CFNPD released 624 quintal of APL with ata and 42.75 quintal of BPL with to the beneficiaries of Thangoi Bani. Yam chow ne minam bhai tare house di dum answer question gre loi re do tawning tong jesen oi du ne bo lairi bo se senior ina prajam yam na house de da congress government na absu ki matik minam ba tawre na hairis democracy ko han dok se kam le hendre pire hai taragati 2014 da I am very much MLA adagi 2015 ki ai mebo MLA odi kana ki khutang de pirino nanjan CFNPD department na achaubo minimum ma sanare praja ki pukthak Indian government na leita laira praja mayam singi ne na makoi ki ne pirpo singche masina makoi achaubo karbar ma tawure habe se masi ai am chauthok na ai leiriba congress government na challenge taw whereas honorable minister na house magi makada lairiba officer na thopudo lali haire aduri magi department ki officer se aran ba tawi haibine department me thu ising si without the knowledge of the honorable minister la adudi department sing na prajame am si nam thak tor ku uchari loi lairiba sini akoi si Maraibak thiraba angang singbu ngakpi senbi na ba social welfare department na Manipur da child welfare committee mapangal kankhat hanaba akhanaba thausil thorang paikhalakli thausil asigi matungina Imphal West ki oina child welfare committee ki chairperson amagaloina na member mari nauna khantuna thabak tawhangadori amaromda Bisnupur Thoubal Chandel Senapati Ukhrul Churachandpur amasung Tamenglong district tasu child welfare committee ki mapangal kankhat hanaba department asina makhata na thabak paikhalakli Senapati da committee ki chairperson amagaloina na member ahum hapchin gadori Bisnupur Chandel Ukhulamadi Churachandpur da committee ki member ahum nauna hapchin gadori Thoubal amasung Tamenglong district na member ani hapchin duna child welfare committee mapung phana thabak tawhannaba amade maraibak thiraba tola taraba angang singna phangpham thokpa kanaba sing phanghanaba thabak paikhat gadori Lamdamasi ki lair clash hu hairaban ha sing makoin haijari ba thabak thoram sing da ningthina lamjing birabade thabak phangbagi awab phangdabagi awab lairibasi kohan bada chauna mateng oigani haina Manipur University Commerce Department ki Professor Dr. Eras Manina phongdokre Manipur University ki Commerce Department amade Central for North East Bibigiri National Labour Institute Noida ga punna sinduna Manipur University ki court holder numit nini chathagadaba thabak phangdaba leihandana ba naha singi haithoi singthoi ba hengat han ba hai behiramda pangthokiba national seminar haldopagi thoramda phongdokibani Rasmani na makha taraduna government na like haibamioi khudimak thabak pi ba haibasi oithokloi maramasina aikhoi isana isabu senthok leibamioi amamam oina ba aikhoi na pamjaba lambida pongning changna khong thangjin ba changi isana pamli ba lambi aduda ningtamna sangsin bangam labadi thabak phangdabaki awab leiroi phongdokhi lamjing laptak piraga haiba national seminar sidagi koina just
hogdopoina mana pami lam du de kuina chat khraga mana tawningi ba skill du da kuina kugi skill je pivi ba taragati thaw phangdana leiba naron punamasi khajitang uraga su thaw phangmang ngamudra habaki adumba teamni Salai Holdings Private Limited na All Manipur Working Journalist Union da lupali sing kuntra tengbang pikre senfam madu company asigi Senior Secretary to Chairman Dr. Khelindra Amade Social and Political Affairs Secretary Brajendra Yuren Bamna Amzugi Vice President Bhakta Kumar Amade General Secretary Jit Ningombada Khusnake company asigi mute ani asina Amjuna Lauriba Thaudangbu Thagat Pagaloinana Union asigi tongan bathabak thoram singdasu Makatana mateng pangani haiki loinana company sigi official oidaba wafam sing media da phongdorpa matamda lobi danaba loinana company asiga pau phaunana basu appeal tawki Amzugi Maiketaki General Secretary Jit Ningombana Fongdoropada Mathau Tauringe da State Force na Nongmena Kapadagi Laikhidraba Paumi TS Germany alias Nanaugi Anishuba Laikhidraba Numit Hayeng Thukle Numit Asiga Mari Lainana Mahaki Mongpamda Nungtil Pung Marida Mairakat Kani Thauram Sida Paumi Sing Amade Paumi Community Bunungshiba Myoy Sing Saruk Yabiu Haibagaloinana Thasi Tangkunga Marida LDga Khusamnaraga Loktak ta Pakat Liba Thabak Thauram Sing Yangsinaba Paumi Tim Amachat Kani Haiki. Hayeng si when a Pumari stayed up with Ladiba, Indian Labiriba members in Nahangak Tang Haribuchero, Mumila Agapina, by sugar part of the candlelight, I would die candlelight ceremony. Get put going up in the Nimadi, the Pampu Secretary, the Hariba, Mirakat Basida, the members in Aduka, with media fraternity, the Ladiba, with the Pang singer, so that you have some apple again. Ngasi numidang pung taruk makairom tabada thangmaiban thingel maruda non local ama nomaina captain halamle laikhidraba aduki mamingna Divankar Bora kawi chahi angkhai mangarom sure Assam gi Tezpur dagini haujikna thangmaiban thingen maruda bharada laiduna bakery gi thabak tawbani thaudok thokpham dagi phangba pawgi matungina Divankar na Barada Laiba Yumbu Aduki Maming Nomaithem Inaubi Apok Paragu Kawi Ngasi Numidang Sakang the Bamui Kara Laglaga Kangodana Nomai Kapagi Makol Kara Takraba Matungda Changduna Yang Lubada Mahak Siduna Lerambani Laikidraba Dipankar Gimakokta Nomai Maruna Panbagi Dakpam Lay Taudo Asi Kanana Karigidamak Tauram Libano Haiba Housing Maki Oina de Kambangamdri Thaudok Thokraba Matungda Imphal West District Police ki Makok Thongba official sing Sangsinduna Tizin Khochin bagi thabak chathaba hokrai asiba hakchang lokhatuna mokta pukrai Rimsta staff nurse lobagi wathok henna wangba body amana thigat haning haina Clean Politics Mission ki convener CH Bijoyna Fongtorkli mission nasigi ko convener Haresur Goswami Galoina na Manipur Press Club da pangthokpa pawgi mifam amada Bijoyna makhatana wathok asigi matangda chingnaningai oiba wafam kaya leiri Rims Authority na miyam da mayek sengna khangandaba amade makhoi chenade haina leithokpa yanaba manba wangang kaya suleibana wathok asi CBI natraga hena wangba body amana kupna thigata ningi haiki question ji kanana set tawno competent authority में set तोबरा मीमे आना तोबरा जंबलब तरकरा कनाना सिल दवे कनाना थरे अखोने थीबरदी कमन मैन थीबरदी कोरियर दुगी मम देन फंगदे थरे एग्जैक्ट नुपार खंगदे क्वेश्चन कनाना set तवे खंगदे अखोने ताबदे रेम्स की डॉक्टर रमन इंटरनेट के लो डाउनलोड तर जंबलब तोबनी ताई चुम्बर लामर खंगदे चिगी चिंगे बसे कोंगनबा क्वेश्चन सेटिंग अथॉरिटी से नर्सिंग काउंसिल ऑफ इंडिया रा कनाना संबडी ओबितावनिना अदु पुथोपिरो हाइबा Best of K plan among us ayo pung mapalga minute ni pumangarom taba matamda West Delhi ge Dwarka area da kaibetagi plan na tu tongba mioi tara sire plan na du airport tagi hek paikhat kibaga pilot na air traffic control da technical ge asoi belaire haina khangalak padagi khudak ta halak na bakhangan ke adubu airport ke boundary wall hek mamang da railway crossing amagi manak ta kai ke thodok thokpam da Union Home Minister Rajnath Singh su chatuna yingsin krai Masagi Anaba Amadagi Rimski ICU da like a Naripa Pauzel Pausegi joint editor Sinam Sanajawada Tangmei Ben Kendrick MLA Kumukcham Joy Kisana Hospital the Chatuna Sel Giteng Bang Pikre MLA Joy Kisana Fongdoropada Manipur gi Paumi Singna Lori Bethodang Jawi Ahing Nungtil Kaidana Sarkar Siki Amot Pasing Miam the Kanganduna Manipur gi Miam Bumit Nakong Singhaliba Paumi Singi Awabatarpa Matamda Matamatam gi Oina Angamba Takta Mating Piduna Lai Haiki Makatana Paumi Singi Fanaba Angamba Takta Mateng Pangani Haiki
प्रजा खुदिमक से मिट पांगलिबसिंग अखोई लेरिबे मीडिया पर्सनल सिंगननी अदुना मखोइन अवाब तारक खुदिमकतसु मखोइन लौरिबा रिस्क मखोइन लौरिबा मणिपुर की दमक लौरिबा थौदांग इजाति सी लौरिबा थौदांग मैम सखंजब ओइना आइना मतंग पांगजबनी अखोइगी अनाबसे थुना फगलक्तना अपना हे नहान मान लौरंग थौदांग लौ ओइसनोइना आइना ईश्वर थौनिजर Behang Primary Health Center da Mirol Binupi Kuntragi Mathakta Atenba Matamgi Manungda Aswe Angam Yaudana Angang Unhan Kre Myanmar Dagi Fauba Anaba Singlak Tuna Health Center Asida Analayengi Kudong Chabalongnari Singat Kendragi Manungda Leba Primary Health Center Asida Doctor Nurse Amadi Kusukulai Kaya Matik Jana Thamduna Analayengi Thabak Chathari Center Asigi Medical Officer in Charge Dr. Steve Tonungna Phongdorpada Center Asida Hauzik ECG Ultrasound Chingbaki Kudong Chabakaya Fangle MBBS Dr. Amayauna Puna Staff Taragahumdoina Tabaktori Ambulance Thamduna Anaba Singh Loktok Loksin Tawaki Tabaksu Chathari Haina Phongdorki Narcotics and Affairs of Border Police Station na Narcotic Control Bureau Assam Rifles Ukhrul District Police amasung Chandel District Police ka khusumna duna Ukhrul amasung Chandel District ki tongan mafam singda ain kaina tharamba kani pambi sing yantatuna manghan kre haina Police Department ki PRO gi cherol amana hairi Kani pambi sing manghan bagi drive ama haukiba tang mapandagi taragataruk fauba chathaba haukrabani Drive aduda Ukhrul District amasung Chandel District ki lam ekar chani gani fuda ain kaina tharamba kani pambi sing manghan ki loinana NAB Police Station na tongan ba case tara lokhat ki haina cherolasna makatari Hauzik pawgimerthan aten break amatan Break ki matungda amuga na taram nukchari makataba pawda Sangom putokpaki chang henganaba sa sansingda karamba mongda sajik asangba marang kaina phangan gadage amade matau karamna pijagadage haibagi matangda nomagi oiba capacity training program amangasi Central Agricultural University Infalgi Directorate of Extension Education Sinduna University asida pangthokre Thoramatu the additional principal chief conservator of forest L Vaite College of Agriculture CAU Gidin Dr. J.M. Lystrom Amade University Asigi Vice Chancellor Dr. M. Premjitna Maruiba Musing Oina Sargyaki L. Vaidena Haikibada Sa Sansing Machinjaki Damak North Eastern Council Gimakada Ukrulda Processing Unit Amasemgat Pahore Haiki CAU ki Vice Chancellor Dr. L. Premjitna Phongdokibada Multi Technology Center ama semgatnaba thorang tawbalore haiki ngasi ki thormatu da sargi akiba Ministry of Agriculture and Farmers Welfare gi Union Ministry of Agriculture gi Scientific Advisor Dr. Jitendra Chawan na haikibada sa sansingda pijanaba chinjak ki mamal noma gi hengalakli sangong gi mamal dadi hengatri masigi damakta sa sansingi machinjak marang kaina phanganaba honaba tangai fadre haiki Price of raw material increase at a very fast rate, but the price of milk is not in tune with the increase in price of raw material. Now the time has come to boost up the integrated farming system with cattle rearing and hence the present today capacity building program on management practices and cultivation of green fodder to enhance dairy farming. Lamai chakpa thingna bagi matang da bhap tahanba thoram amangasi Range Forest Officer Sada East Range Chingmairong na sinduna Pantilong da pangthokre ngasi thoramatu da Conservator of Forest Central Division TS Mahendra Pratap Central Forest Division gi DFO Joy Kumar Pantilong gi Chairman Gaibi Rongmaina Chingba Myoy Kayana Sarugyaki Wangang kiba singna phongdok na kibada umangda mai thaba asina mipum khudimakta mangjaba natana karisu laite TS Mahendra Pratap na mausagi khalngak na khona badai khoi pumnamakna thodang lominasi reserve forest amasung chingda lam khopchin yum sajin bana ecosystem kaihannabagi achoba maram amani haiki Chahi sigi March ki tang kungamanga da thambal khong laisram lekta leba chahi taret khakta ngairiba angang amabu ma ki yumthang na badal leba chahi taramari rom suraba mioi amana ijat temsing na khibagi matang da chatkiba tang taragamanga da Juvenile Justice Board Infal East Principal Magistrate and Nautune Sorina hearing chathakraba matungda tang taraganipal da order mathokre Order dugi matungina nupi macha adubu izat temsing na kiba nupa aduna victim nupi macha aduda lupa lak ani numit kunthani gi manungda Chief Secretary da pinana ba khangan baga loinana juvenile home da chahi ahum laina ba order aduda palli
Assistant Public Prosecution Thiam Kunjabi Harina order asigi matangda Imphal East District ki oina asigumba case asigi oina handaki order asina hanbani haiki 2 lakh se mana ngasai nupimcha victim sina mana 18 years se sudri phawa magi kanba bank amagi kanoda account thambi haina tare adu machine akoi si akoina JJB board Imphal East ki khwadi ahan akoi conviction pibase machine ahan ba kanone akoi ki mai 2 years 3 years conviction pibase Central for Human Rights and Duties Education Sinduna Yellow Me Singna Masagilam Amasung Ecosystem Gi Mapuni Haiba Hiramda Nomagi Oiba Kananaina Bamipam Ama Center Asigi Hold the Pantokre Center Asigi Coordinator Dr. Gaikam Sin Riamaina Zauka Thoranki Tabak Singh Government Paikat Pada Yellow Purup Singi Hak Singh Mangaloi Devani Haiki Manipur State Kala Academy na Lisingani Taragumdoigi Oina Tongan ba Award Singh Pinana ba Lautokre Fellows for the year 2013 da Laishram Samarendra Singh Amadi Takel Changbam Nganba Sarma da Piragani Mana Asida Sel Oina Lupa Lak Ama Yauri Award for the year 2013 da Dance da RK Thambal Sana Devi Ranjit Adhikari Mayum Konsam Ongbi Sana Hanbi Devi da Piragani Music ta Haubam Sumati Devi Manohar Sai Yumnam Jatra Singh Nat Sankirtan Laishram Ombi Labango Leima Maite Isai Haisnam Ombi Indu Devi Theatre Saugrakpam Hemanta Singh Shumanglila Purisabam Chandra Singh Traditional Theatre Gauralila Thang Tada Moirangthem Chamani Singh Wari Libada Amom Lala Singh Arang Phamda Irengbam Ibobi Singh Tribal Culture da Golmai Sanajau Kabui Amadi Yangu Kom da Piragani Hariba Mana Singh Asigaloinana Lisingani Tarahundagi Young Talent Award Literature Amade Fine Arta Manipur State Kala Academy Award Pinana ba Mioy Singi Maming Lautokre Haukiba Tangkunda Wankai Kaitela Sang Bidashina Pankiba Nan Manipuri Adu Masak Maming Kangbangam Kre Laikidraba Mioy Adude Deepak Sahu Jai Kuntaganipan Apokpa Krishna Sahu Kawi Hairi Bihar Dagi Telepati da Bharada Laibani Hairi Imung Manungi Mioy Singda Asibakjang Sinakre Hairi Amaramda Taubal Tangjeng Chinglak Irak Wa Haiba Mapam Aduda Sina Pankiba Mioy Adu Ngasi Pauba Masak Maming Kangbangam Hayeng December ki Tangkunga Hundoigi Nungtil Pung Ani Paubugi Manung da Claim Taudradrabadi Dispose Tauragani Hairi Film Forum Manipurna December Tangkunga Manga Pauba Film Gi Thabak Thoram Singh Athing Batham Lambadu Christmas ki Kumai gi Yengtuna December Kunga Madi Amadi Kunga Manga Asi Komthok Le Hari Kumai Asina Lakpada Lamdam Asida Laiminari Ba Purup Jat Singh Ing Tapa Chana Chinaba Madi Puksel Tinana Laiminaba Oirasanu Haina Forum na Thadorpa Cherol Amana Khanglakli Rotary Club of Polo City Imphal da Ngasi Imphal East ki Nopok Kakching da Laiba All as residential home gi ahal singa ningtham gi ayingbada gi koknana ba kambal pirol maital maipu nga ai bena chingba yan thokre kana lejetra ba ahal oiraba miyo simbu mateng pangbagi thabak ase club asina tha khuding gi pakhalagli ba project ki makhada polam singa si pikibani home asida Rotary Club of Polo City na ngasi gi asi tharaga ahumlak mateng pangkhre hari Manipur State Power Distribution Corporation Limited MSPDCL ki meeting makhada e-mingshel amade Rising Knowledge Club khuyathungna sinduna prepaid meter panduna mai siznabagi matangdang ase club asida awareness program ama pangthokre program atuda MSPDCL ki manager Chandramani Mangsa Tabam secure meter expert Pyarlal amade club ki vice president L Bir Chandra na chingba miyo singna sargyakhe Chandramani na Fongtoki Bada Hauzik prepaid meter ase Ukhrul Churachandpur amadi Senapati district sing dasu panba hore prepaid meter panba consumer singna mai huralaga thanba sing buthing bada sarugyaba tangai fade haike prepaid meter sizinaduna mai thalibasi sel changlibani atopa mina mai huralaga thanba habasi prepaid meter sizinari ba myoy singi senpham adu lawbaga chap manai haike Hayeng December ki Tangkun Doi Gay Pung Taradagi Nungtil Pung Hum Pauba 11 kV Lampel Feeder na Konba Mapam Singda May Pangloi Hari. Anoba DTR Amadi Leba Makada Pumduna Puriba Cable Inner-sizing Tonabagidamag Hariba Matam Asida May Tharoi Dabani Haina MSPDCL Gi IED 2 Gi DZM Kartik na Thadorpa Cherol Amana Kanglagli. Jose Pau Mertana Tin Break Amamu.
ब्रेक मतुंगा अमुका नतराम नोक्चरी मखाताबा पाउदा साहित्य सेवा समिति मणिपुर कक्चिंगी मपोक नुमित अमसुंग गोल्डन जुबली सेलिब्रेशन जनवरी की तांग 15 पांगथोकदौरिबसिदा खोरीरोल की मनासिंग पीनना बलाउथोखरे अनिरक सुबा चंद्रसखी लाइश्रम गोल्ड मेडल इन लिटरेचर असे बांग्लादेश तलेबा आनंद कुमार सेराम द पिरगने याम्बेम मनी साहित्य मना लिसिंगनी तरागतरु डॉक्टर सनाबम थानिलैमदा यंत्रबम सुरलता पुरस्कार लिसिंगनी तरातरुकना डॉक्टर नोमाइथेम प्रमोदिनीदा चिंखु मोइरांगलेमा निंगसिंग कबीरदास मना लिसिंगनी तरातरुकना रघुबीर थियामदा समिति की चही की चेफोंग चुमथांगी आर्टिकल सिंगदा पीगदब मना सिंगसु लाउथोखरे लमजिंग आर्टिस्ट एसोसिएशन की सुमांग कुमई सजीबू की लेहाउगी याइफथौनी थौरम ngasi MG एवेन्यू दलेबा इंडियन रेड क्रॉस सोसाइटी की ऑफिस पांथोखरे लीला की डायरेक्टर नरेंद्र निंगोम यावना अईब मनाउबी MM न चिंगबा मियोय कयाना सौगियारी ngarang kumbi bazar da kumbi municipal council mikhal gamari lenana miyam gi oiba mifam ama pangthokre development of democracy in kumbi haibe hiram da pangthokiba mifam atuda tinkiba miyamna magi mot phongthoknaki Manipur Legislative Assembly की Deputy Speaker M.K. Preso Simrena Christmas अमसुंग अनौब चही के याइफा पाउजल मणिपुर मियाम द पिरकली Christmas कुमई असि लाइनिंग लंबी की पनखै लाना पांगथोकपा कुमई अमने मसी चिंगदगी हौरगा तंपाक की मयोल मक्तदसु पांगथोए अखोय खुदिमक अमना अमबु नुंगसिनदुना लाइनिंग लंबी कांगलु फुरुप खुदिमक थमनदना असोइब सिंग काउथोकनरबदी कुमई असि हेन वाहन थोक लेगनी कुमई असिना लमदम मसिदा तंगदु लैताब ओइरसनु हारि Artist Training Cum Educational Research Center na sinduna MDU Holda Momondi Nokli Maithongna Hainan Mingthonba Audio CD amang ase Commerce and Industry Minister Govindas Konthokjamna phongkre Maring amasung Manipuri da sakpa isai singadu Okendro Khundongbamna iraga Robindro Biki amasung Jiban na sur panbani Yama Maring amasung Lakshmi na cassette asi puthokpani ZEO Wangoi ADPO SSA Wangoi na Wangoi blocking manungda disabled oraba angang sing khangdoknaba medical assessment camp ama BRC Wangoi office ta pangthokre SSA gi IED coordinator wise sumatina camp asidagi disabled oraba angang sing khangdoktuna makhoi gidamak government na piriba khudong chaba sing phanganba ngamgani haiki Impalis Commando na thasi ki kunda Kiamgai Awanglaikai auto parking da achat awok sing check tawbada Impal Dimapur chen ba gari dagi che chang mulaga sel namduna lawbada chena ba miyoy ama phagale hari police ki PROgi cherol amagi matungina phagalaba miyoy asiki maming MD Amir Khan chahi kungataret apokpa Abdul Salam Kiamgai Awanglaikai dagini mangondagi Tata registration number NL01 K8676 की चेचांग सुशील साहू कौबा गोलाघाट रोड नागालैंड की मियोय अमगी पान कार्ड नेशनल परमिट सर्टिफिकेट न चिंगबा चेचांग खर फंगे चेचांग सिंगदु चेओल अनिगी ममांगदा मंत्रीपुखरी एरिया दगी सेल की डिमांड तौननबा लिलोंग दारुल उलम दगी MD तजाउद्दीन कौबा अमगी मतेंग लोइनना गाड़ी अदुगी ड्राइवर दगी नमदुन मुनखिबनी हारी हौजिक सनबकी पाउ Ngasigi sanabagi pau boya ning thojamdagi fangbigani ngasigi sanabagi pauda non state badminton Manipur Badminton Association gi miyang makhada Imphal West District Badminton Association na sinduna tha sigi tang 19 dagi badminton sanaroi sahung kunmanga na saruk yaduna Dem College campus laiba Manipur Badminton Association gi indoor stadium da satharkhiba first let sarungbam Biramangol Memorial non state badminton tournament ngasi loisan khre loisan bagi thoramda MLAL Nandakumar badminton coach A Khirgopal su saruk yakhi ngasi aroiba numit ki sanakhiba sahi tarom doigi nupa masa gi singles final da Zomi Singamna M Sarjitpu set ani sinoda maithi biduna champion oikhre sahi taramapal gi nupa masa gi final da M Nikina P Ranjanbu set ani sinoda sahi taratret ki boys doubles ki final da CIS Kapil Chandra amadi Kumal Yumnam gi jurana KIS Kalenyai amadi TIS Mangal Chandra gi jurabu maithiba pikhi mixed double gi final da KIS Punsiba amadi PIS Ina Khunbi gi jurana CIS Premsan amadi K Lingthoi gi jurabu maithiba pikhi sahi nifu manga gi men's doubles ki final da K Ziran amadi RK Sirijit ki jurana
NG Robendro amadi TIS Ibotumbi gi jurabu maithiba pikhi sahi tara manga gi boys doubles ki final da M Nikki amadi M Sarjit ki jurana CIS Kapil Chandra amadi Lukman Hussein gi jurabu maithiba biduna winner oikhi sahi yankhai manga gi men's doubles ki final da RK Khogel amadi TIS Sarat ki jurana Kanmi Maring amadi N Syam gi jurabu maithiba pikhi sahi nifugi men's doubles ki final da RK Surjit amadi S Bimol gi jurana M Babesor amadi N Dhanesor gi jurabu maithiba pikhi sahi tarom gi boys doubles ki final da L Zoni amadi T Hamzit ki jurana Justin Tombling amadi KS Taibangan bagi jurabu maithiba pikhi sahi humfugi men singles ki final da N Rajen TI Sarat pu maithiba biduna winner oikre sahi kuntra manga gi men singles ki final da TI Tombana AK Pradipu maithiba pikhi sahi tara taret ki boys singles ki final da Sidhu Bhusanna Kumal Yumnambu set ani sinoda maithiba biduna winner oikre sahi humfugi men singles ki final da N Rajen TI Sarat pu maithiba pikhi Veteran Cricket Tarom do Suba Manipur Veteran Cricket Championship King Asi Sanakiba Mesta Kraw Khamnam Bazarna Napsa Kha Imphalbu Maithiba Pikre State Amadi National gi thakta sanaramadi potharaba ahal loiraba sing masama ufana matam sangna leinabagi pandamda Manipur Veteran Cricket Association sinduna tha sigi tang taruk tagi team tarana group ani thokna khaidoktuna Langthabal Public Ground sathariba Tarahum Suba Manipur Veteran Cricket Tournament ki ngasi sanakiba match ta Kraw Khamnam Bazarna Napsa Kha Imphalbu run 13 da maithiba pikhibani Kraw Khamnam Bazarna toss ngamduna ahanba innings ki batting tawda apiba over kunthra da wicket mapal turaga run samaga kunthrom doi lokhi masigi pakhumda Napsa Kha Imphalna over kunmapal ga ball anida wicket loina turaga run samaga kunithoi logduna match asi maithikibani match asida Kraw Khamnam Bazar gi sanaroi Ruhindrona wicket ahum amadi run kunthra mapal logduna man of the match takhre Hayeng Model Club Team A Singa Makha amadi Sam Khagempaliga sanagani Anisuba Plate Cricket Tournament Manipur Cricket Association sinduna Luang Sangmangi Luang Pokpa Cricket Stadium da team tarahumdoina group ani thokna khaidokuna sathariba second plate tournament ki ngasi sanakiba match da SCCC Singjamaina TCMDC Thongjubu run chama kumathoida maithiba pikre TCMDC Thongjuna toss ngamduna fielding side khanki ahanba innings ki batting tawkhiba SCCC Singjamaina over kunthra da wicket tare turaga run chamaga marfu darahumdoi lokhi masigi pakhumda anisuba innings ki batting tawkhiba TCMDC Thongjuna over kunithoiga ball amada wicket loina turaga run humudra nithoi khak logduna match asi maithikibani match asida SCCC Singjamaigi sanaroi kisanna wicket ahum amadi run nifuni thoi logduna man of the match takhre hayeng WCA tera yangkhom lerak amadi Oscar Pauna Bazarga sanagani Ravi Chandra Football M Ravi Chandra Trust Kyangwai na sinduna Kyangwai Ideal High School ground da team tarungna group nipal thokna khaidokuna tha sigi tangkuldagi sathariba Taresuba State Level M Ravi Chandra Memorial Open Football Tournament ki ngasi sanakiba ahanba match da FCT Kyangwai na AMKA Langthawalbu goal tare sinoda maithiba pikre FCT Kyangwai gi mai pakpagi goal singadu N Milan na match ki taruk suba kun suba kuntare suba amadi kunthramdoi suba minita goal mari chanki CIS Nimaina match ki kunithoi suba amadi kunthra taruk suba minita goal ani chanki atopa goal aduna A Pradip na match ki kunthra suba minita chanki bani sathariba tournament asigi ani suba match ki sanakibada LLK Karamna Maira Basikhongbu goal ahum sinoda maithiba pikre LLK Karamgi mai pakpagi goal ahum adu L Umakantana match ki taramari suba amadi kumapal suba minita goal ani chanki atopa goal aduna Kabirajna match ki taranithoi suba minita chankhibani hayeng match leiroi Hauzik sanabaki makataba pauda haukiba December taraga mangada pangthokiba mari suba Mr Manipur Khamba bodybuilding contest lisingani taraga mangada Manipur Police Sports Club ki bodybuilder singna overall team champion oirakpada bodybuilder taruk amadi coach okpagi thoram amanga se Manipur Police Sports Club Imphal gi secretary ki office ta pangthokre
medal winner oiraba sanaroi sing adudi rifleman KH Dineshwar, Constable W Kiran, Havildar NG Surchandra, Havildar L Kumarjit Maitei, Rifleman Y Open Singh amadi Subedar L Kunjeswar Sarmani. Best Coach of the Year title Lokrava Havildar Y Nilbir Singbu Okpagi Thorum aduda yauki. Manipur Sepak Takraw Ad hoc Committee meeting makada Youth Athletic and Sepak Takraw Association Thawal na sinduna Yasta ground da chathariba men's and women's state level Sepak Takraw Championship ki ngasi sanakiba nupagi ahanba match da Sai RCA na Yawa Bibu set Anishnoda Sai RCB na CCbu Anishnoda Yawa Ena PUCbu Anishnoda maithiba pikre nupigi sanakiba ahanba match da PUCB na Yasta Ebu set Anishnoda Sai RC Ena YWC bu Anishnoda Sai RC Bina Yasta Ebu set Anishnoda maiti pikre Hayeng nupaki ahanba match da Alsa amadi NYC Yasta B amadi Yawa B YWCA amadi PUC sanagani nupigi ahanba semi final Sai RCA amadi PUC kairang Anishwa match da Sai RCB amadi SWC Hyanglam sanagani Kuntraga Mathoi Suba N Hazari amadi Dr. N Tombi State Polo Tournament lisingani taramanga tarataruk lagliba December kungatareti January tara fauba Imphalgi Mapal Kangjebungda pangthoklagani haina Manipur Horse Riding and Polo Association na khanglakli TS Birachandra Singh Football Academy Tabungkhok Makhalakai na sinduna lagliba December kungamanga amadi kungataruk ke ayuk pung nipandagi nungthil pung ani fauba TBSFS Sports Complex Tabungkhokta chahi tara amadi tara hundoi makhagi TS Birachandra Singh Academy State Level Football Tournament 2015 amadi 16 gi oina Sanaroi Singh wet checkup tawrgani hairi Mari lainaba club amadi team singna hairiba numit asigi pungpham asida screening committee da report tawbiyu haina academy gi general secretary na thadorpa cherol amana khanglakri Lagliba February taradagi taragamapan phauba Jharkhand da pangthokadoriba kunthagani pansuba Junior National Archery Championship da sarugiyana bagidamak State Archery Championship da base tawtuna khallaba sanaroi singna December kungamapan gi ayuk pung taret makai taba matamda Kumanlapak Sports Complex da pangthokadaba trial selection da sarug yaragani hari Indian Round Girls da Sanaroi Taragamatoi, Compound Girls da Sanaroi Taret, Recap Boys da Sanaroi Taragamatoi, Indian Round Boys da Sanaroi Taragamanga, Compound Boys ki oina Sanaroi Nipan amade, Recap Girls ki Sanaroi Nipani. All Jiribam Sports Association na sinduna Jiribam Government Higher Secondary Playground da chathariba kungamanga suba KC Malik Memorial Football Tournament ki match ta Jaumi Club na KMYC bu goal taruk anida maithiba pikre Jaumi Club ki goal singadu Dara K Rambai Pimona Robinson Milanthang amasung Joychana na chankibani KMY gi goal ani aduna Nur Hussain amasung Karlia Huifana chankhi Nipan Suba Open National Taekwondo Championship Thasigi Kungatarutagi Kunganipan Phauba West Bengal gi Kanhailal Vidya Mandir Bara Bazar da pangthokadoribasida Taekwondo Federation of Manipur gi General Secretary P Olen Luchingba official Nipan Yauba Sanaroi Singh ngasi West Bengal gi damak Imphal thadokre Kongba Khetri lekai dagi Sanaroi Singh lam thabagi thorum atuda Nhakpam Indrajit amadi Taekwondo Federation of Manipur gi President N Momonsu Sargyaki Championship asida mai paglakani haibagi thajabalai haina Nhakpam Indrajit na phongtokhi hojik loislakpada ngasi nongmi gi oiba ai ngasagi pau ICR lampel patigi phangba pawgi matungina ngasigi khwaitigi sabagi chang degree Celsius 10.9 khwaitigi ingba degree Celsius 2.8 Nuksite awa ising manil gi chang ayuk da chada mari pumanga nungkil da na chada yang hindi mari. Nungju gi chang Hauze roi beda maroi ba pau amona. Ban General Strike na nong mada Manipur da lupa crore kuntra taruk lak tara mapal ising humpumanga subna chamanga amade Economic blockade na nong mada lupa crore hunga lak mapal manghali hai na Independent Research amada fanglay.
Consumer Affairs, Food and Public Distribution Department ki asoi baran ba kaya Union Minister da masa chatuna khangaluragani haina thamai ban kendra ki MLA khumukjam Jai Kishan phongdokre amadi first Sarungbam Biramangol Non-State Badminton Tournament loisin kre ISTV na pizar pau matang talojere ming tabiri basing bom kana